Bethany Diaspora Church ki nung si Jarba Chilenaw Marup Apangsing ahan bamaktada Prabhu Jesu Christa gi mingda nung sibigi salam pijari ngasi nung majing numit December tang taret 2025 numit asida su isor na ikoibu nung sibiduna mahaki wahai paminaraga amaga pukning thogat minabagi matam asi isor na pinabire masigidamagta isor bu thagat ministry loinana ngasi ikoigi text asi James chapter 2 verses 1 to 4 asi oigani isor gi thawjan mapana James chapter 1 asi ikoi loisale chapter 2 dagi ngasi ikoi paba hawgani masigidamagta ikoi punamak puning changna isorgi wahai sita na nabagidamakta simsado na laisi ngasigi text asi ekoina ahanbada Manipuri gi Bible da pathok chagani aduga loinana maruaina ekoina ngasi nainagadaba wakhan tawminagadaba adudi karino haiba kanda do not hold the faith with partiality ekoigi Thajaba asi kari haigani Misak Mimai Yengduna Thajaba adu oihanganu haibagi matang asida ikoi ngaktang yengani pathok sage mayamna puning changna tamin nasi James chapter 2 verse 1 aigi ichininaw sa Aikoigi matik mangangi ibungo Jesu Christa bu Misak Mimai Yengduna Thajaganu maramdi nakoigi tinapamda sanagi khudop siba afaba phi setpa mi ama aduga amotpa phi setpa lairaba mi ama changlaklabada nakoina afaba phi setpa mi adubu ikai khumnaduna mangonda nahak afaba mafam asida Pambiyu aduga lairaba adudana nahak mafam asida leptuna layu natraga aigi khongyada phamu hairabadi nakoi nasengi narakta Misak Mimai yengba amasung phataba pukningga loinana wayenba natra takraba isorgi wahai asina ekhoigi mathakta ishorna bor pinabibo oisunu ichilinaw sing Apostle James na singlup singi marakta laiba problem sing kaya marum mama mahakna sumaina deal tawi James chapter 1 da yengba kanda many problems tungan ba problems kaya amagi maramda mahakna ngangba takpiba deal tawba si address tawba si ekoina uba phange aduga loinana James chapter 2 asi ekoina paba kanda su masigi singlup ki marakta laiba thajaba singi marakta laiba problem sing asi amuka deal tawduna mahakna makha samthai masi ekoi ngaktang wakhan tawmini si silenaw sing ahan bada the disparities of life haibani aikoigi punsida mioibagi marakta society da tongan ba singdupki marakta oiragasu society gi marakta community gi marakta yengba matamda khetnaba thamba haibasi asuki matik yamna chauna lay masigumba mayam ama tongan ba mayam asi problem mayam asi asigi marakta hujiki Apostle James na ngasi ekoina yengliba text asida deal tawbasi ekoina uba phangbani aduga maruaina masida highlight tawbasi karino haiba kanda ina khunba amadi lairaba ani sigi khenaba thamba asigi matangda mahakna highlight tawi masida mahakna takpiba ekoina uba phangi chilinaw sing
aduna masi ekhoi ngaktang yengsi ngasai gi hairiba disparity mi yenglaga ina khunba lairaba anigi khetnaba thamba level asi yengaga treatment ꯑꯩꯈꯣꯏꯅ ꯇꯧꯕꯁꯤ ꯑꯁꯨꯃꯥꯏꯅ ꯌꯥꯝꯅ unfair ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ treat ꯇꯧꯕ ꯑꯩꯈꯣꯏꯅ ꯃꯤꯁꯤ ꯈꯥꯏꯗꯣꯛꯂꯒ ꯁꯨꯃꯥꯏꯅ ꯈꯦꯠꯅꯕ ꯊꯝꯂꯒ ꯃꯥꯒꯤ ꯂꯦꯚꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯤꯁꯤꯡ ꯑꯁꯤ treat ꯇꯧꯕ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯆꯥꯎꯅ ꯁꯤꯡꯂꯨꯞꯀꯤ ꯃꯔꯛꯇꯁꯨ ꯂꯩꯕꯁꯤ ꯑꯄꯣꯁꯇꯜ ꯖꯦꯝꯁꯅ ꯎꯕꯒꯤ ꯃꯔꯝꯅ ꯃꯁꯤꯗ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯅꯤ ꯃꯔꯨꯑꯣꯏꯅ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯟꯊꯨꯝ ꯆꯥꯎꯅ ꯂꯩꯕ ꯃꯈꯣꯏꯒꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯇꯕ ꯌꯥꯝꯅ ꯃꯃꯜ ꯇꯥꯡꯕ ꯐꯤꯔꯣꯟ ꯁꯦꯠꯄ ꯉꯝꯕ ꯂꯤꯠꯄ ꯉꯝꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯥꯏꯔꯕꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯑꯄꯠꯄ ꯑꯃꯣꯠꯄ ꯐꯖꯗꯕ ꯐꯤꯔꯣꯟ ꯁꯦꯠꯂꯒ ꯂꯩꯕ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕ ꯑꯅꯤꯁꯤꯒꯤ ꯂꯦꯚꯦꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯗꯤꯜ ꯇꯧꯕ ꯇ꯭ꯔꯤꯠ ꯇꯧꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯑꯦꯗ꯭ꯔꯦꯁ ꯇꯧꯕꯁꯤ ꯎꯕ ꯐꯪꯉꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ the disparity between the rich and the poor has been existent for millennia ko masigi anigi khetnaba thamba haibasi ngasi khakta aikoina uba nate masi chahi lising kayagi mamangdagi oirakhraba lairakhraba adugumba problem achawba amani aduna masi aikoina singlupki maraktasu munna yengba matamda masi church ki manungda problem oina leibasisu ngasisu uba phangi chap manana matam adugi singlup singi maraktasu asigumba khenaba thamba aduga different treatment tauba asi leibagi maramna apostle James na masida mahakna phonok pibani tak pibani ahanbada ina khunba ko phi afaba setpa mising adu karam haina church ta lakpa matamda singlup singi punba mafam aduda lakpa matamda karam haina treat tawi haibasi ekhoini yengsi makhoi asina ayamba matamda ina khunba oibanina makhoina yumdagi thopa matamda miyam tinma mafamda chatpa matamda makhoi yamna yumda leibagi phiron pangseta setlaga makhoi chatte khwaidagi phajaba khwaidagi maman tangba khwaidagi kari haigani yengbada phajaba adugumba phiron asi makhoina setlaga chatle loinana makhoigi khutta ngasai gi khudop asi sana gi khudop asi mayam ama happaga makhoina chatli aduna lakpa matamda singlup ki marak sida tilakpa matamda yamna mayek sengna mayam adudagi makhoi asi khangdokpa ngami maramdi makhut ki khutsa aduda pikthana sana gi khudop aduga mahakna leizliba phiron singdugi marakta khwaidagi phajaba khwaidagi maman tangba si makhoina setlaga litlaga lakpagi maramna makhoisi yamna phajana uba phange aduna lakpa matamda kari tawre singlupta makhoi asi yamna phajaba treatment piraga afaba mafam adu makhoina piraga phamnanaba makhoina magi damakta arrange tawi ko a good seat is arranged for him he is given undue difference lairaba natraga atopa leiriba mayam adudagi khenaba yamna khenabagi maongda mangonda treatment piba si asumaina matam adudasu leirami he has given lots of attention ko
Mangonda hena mayam asina attention piba. Mangonda hena chatlaga ngangbiba aduga magi damakta pam natraga magi damakta khwaidagi mafam chaba thiraga leihanba phamanba haibasi asigi practice asi aduki matik yamna leirami aduga singlupki manungda adumak thoklami masi tasengna akhoi yengba kanda ngasai haikibugumna ngasi ngarang thoklakpa problem nate masi akhoi gi society da ngasi akhoi na uriba asida khaktang oide right ancient problem yamna likhraba adugumba problem amani haibasi akhoi na masigi bible da takpi basi paba matam da akhoi na uba phangi the rich man is still highly regarded ko ngasi su ina khunba paisa paiba mi singse akhoi na hena regard tawba hena ikai khumnaba utpa makhoi gi seba si yamna chauna phajana tawbi ba haibasi ngasi su adumak leiri he is still given lots of respect and attention ko hena akhoi na ikai khumnaba magi damakta hena akhoi na tawbi ba masi adum ngasi maksu akhoi na uduna leiri amarom dana ngasai gi lairaba mi adudi karam haina tawi disregard tawi akhoi na mabu ikai khumna de aduga singlupki mafam du da su marak du da su matam aduda asumaina lairaba singbu thausadaba aduga ikai khumnaba karisu utpidaba asigi problem asi leirami aduna the poor man comes to the church singlup ta lakpa matamda church ta lakpa matamda kari tawre he is dressed poorly yamna phajaba phijol phi setpa ngamde magi leijaba khara phajadaba phiron adu setlaga lae aduga ma si lairaba ama oibagi maramna kanana su mangonda attention pide respect su pide despise tawe ko thausa bide aduga mangonda pukning changna magi damakta sinlang bi bakari su laite haibasi masigi text asida u phang he is told to that he would have to stand in the service matamaduda singlup sing asi karmaina punbra haiba kanda hujiki ekoina church building haina leiba church kafam asumaina makoi building oina church asi leiramde ayamba se yum da punba adugumba house meeting house church adumaina leirame aduna lakpa matamda kari tawre haiba kanda makoi asi ayamba matamda lairaba mi adudi pham piba lairadana lepu haina lephalli ko you may stand here ko nang asida lepu aduga karigumba pham piraga su phamhalaga su kari tawre he sits at the footstool if this is available ngasai gi khong gi rest taw pham ko khong gi ekoi gi khong thangat pham haiba tare adugumba yamna tolaba mapham aduda makoi bu phamo haina pham piba even adusu lairagadi hanglagadi haibani ko laitragadi makoi pide adubu karigumba laiba taragadi adudu makoi na piye ngasai gi ina khunba adudi yamna mafam chaba mafam phajaba nungaiba mafam aduda phamalani aduga lairaba aduna lepu natraga khong thampham aduda lep phamhan bahaibasi matam aduda su torami asuki matik ngasai gi khetnaba thamba aduga tonganba moongda treatment piba asi yamna chawna problem ama oina singlup ki marap su adumaina leirami aduna ngasai haiki bugumna masisu hujik ki matamda thokpa aikoina uriba asi khakta nate matam aduda su masi chapcha thoklami right the poor man is still without much respect ko karisu respect si mapung phana makoi da phanghande aduga he gets little or no attention in church singlup ta phawba church ta lakpa matam da phawba mi sing aduna singlup ki mi sing aduna kari haigani attention mangon da thausabi ba haibase
ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯦꯝꯅ or suklay laytana adumaina layrami haibasi ꯑꯩꯈꯣꯏꯅ masigi Bible asi paaba matamda wari asida uba phangi ichilenausing masigi chauraba problem asi asukki matik real oye ngasisu matam adudasu ko ichilenausing masi ɛkoina munna yengba matamda masi uba phangmani aduna masida warning concerning partiality ko ɛkoina kari haigani Misak Mimai yengba haibasi masigi maramda warning asi ɛkoina verse 1 asida paaba kanda uba phangbani ichil aigi ichin inausa ɛkoigi matik mangangi ibungo Jisu Kristabu Misak Mimai Yengduna Thajaganu haye. My brethren, do not hold the faith of our Lord Jesus Christ, the Lord of glory, with partiality. Right? Aikoi da ishor na thajaba piba ase kadai dagi lakpano aikoi gi thajaba se kadai dano kadai dagi lakpano aikoi na ngasi leiriba thajaba se kanana piba no haiba kanda it comes from the Lord Jesus Christ. Prabhu Jisu Krista na pibi ba thajaba aduni. Right? He is the Lord of glory. Prabhu Jisu Krista ase matik magulgi adugumba Prabhu aduni haibasi aikoi na khangi. Aduna, this faith must never be tainted by partiality. Aduna, mana ikoi da piba thajaba ase aikoina Misak Mimai Yengduna thajaba adu oihalloi dabani haibasi masida ikoi da takpi. Partiality si tasengna yengba kanda Misak Mimai yenglaga thabak tauba masi kayamu chumdabano haiba kanda it is sinful, masi paapni. Ko, it is wrong, masi aran bani. It is not reflective of a true faith in the Lord Jesus Christ. Asing ba thajaba Prabhu Jisu da asing ba thajaba leiba adugi reflective nate haibani. Ko, masi aikoi da leiba matamda aikoi tasengna ishorbu thajaba Prabhu Jisu Christ bu thajaba oiribra haibasi masida chingna ningai yamna chauna lai haibani ichilenausing aduna ishor bu phajana thajakraba Prabhu Jisu Krista bu tasengna thajakraba mi amana machin mamna oiriba thajabasing adu kaidongai dasu ngasai tonganba moongda ani khetnaba thammaga yengba aduga partiality thamba Misak Mimai yengba haibasi mangonda lairoi aduna karigumba masi tauba matamda masi aikoi damakta yamna pap achauba pap aduga aranba aduga aikoi asengba thajaba si leite haibasi masida utpani aduna masi aikoi yamna cheksinba darkar oi aikoi thajaba asi achumba oiba matamda masigumba wakhalon asi tasengna mak lairoi haibani aduga warning piba khakta natana masida danger asikarino then the danger of partiality ko we must be very careful ekoi masi yamna cheksin badarkar oye verse 4 da pabakada have you not shown partiality among yourselves and become judges with evil thoughts ekoi na karigumba partiality Misak Mimai Yengduna thabak tauba matamda ekoi tasengna migi mathakta wayenba judge tauba adu oye haibani verse 4 da ikoina pasi nakoi nasengi narakta Misak Mimai yengba amasung phataba pukninga loinana wayenba natrai migi mathakta wayenba aikoi gi irakta wayenba adu oibani haibasi masi aikoi bu takpi migi mathakta wayenba haibasi aikoi na tawgadaba nate masi aikoi gi ithau su nate aikoi gi itik su nate Bible na takpi bani do not judge Matthew de aikoi na paba kanda Prabhu Jisu Krista gi pautak ki matungina adu aikoi na karigumba partiality tawrakpa matamda aikoi wayen bani haibasi masi chapchana aikoi da khanghanli aduna masi aikoi yamna danger oye
yamna danger oye. Partiality asi ekoina yengba kanda, this was observable in the church. Masi ekoina chinglup ki marakta yengba kanda uba phangba ngamba adugumba mani. It was not a hidden problem. Ko masi lot laga thamba ngamba nate ahikta ekoina yengba kanda masi ingan ngan uba phangba uba ngamba adugumba problem amani. It was a problem that had to be addressed. Masi ekoina tuminna thamba yade. Masi address tawgadabani. Karigumba masigumba problem ase ekoigi singlup ki marakta laiba matamda masi chumde masigi yamna ekoigi damakta khudong thiningai ni haibasi ekoina takadabani. Masi khanghangadabani. Masi phongdokgadabani. Aduga wherein is the danger? Danger ase karino haiba kana ngasai gi haibaduni. The brethren had become judges. Singlup ki mi sing ado wayen ba mi sing ado oihalle. Mi gi mathakta wayen ba ado oihalle haibani. They had made the following judgment. Kari no mukoy na judgment pili said that the rich are more worthy. Right? Haibadi ina kun masing asina hena worthy oye. Makoy asi hena apaba mapam piba matik chai. Makoy na hena matik chai haina khanbagi wakhalon asi magi thamoy nung duda lairabani haibasi taseng na tae. That they deserve great attention. Makoy asi hena phajana makoy gi seba tawba makoy da hena pukning changhan ba haibagi problem asi lai haibani. They are superior people. Hena chawba hena ikai kumningai oiba mi singni haibagi wakhalon adu laiba haurabani. Aduga makoy adu yamna hena worthy oiba matik chaba aduga makoy da hena chawba attention piba makoy gi seba tawba makoy da hena pukning changhan ba aduga makoy se hena mayam dugi marakta khwaidagi chawbani haina ekoina hek lauraga khanba matamda lairabasing adudi matik chade makoy di thau saba darkar oide aduga makoy di tolabasing ni haina ekoi se uba haurabani. Madu judgment madu mingonda ekoina wayen baga yamna kariyagani migi mathakta wayen ba ama oire haibasi masida yamna mayek singna takpi. Aduna ekoina masik yamna serious oina lawpham thoi wakhan tawba darkar oi haibani. The danger is that there is potential evil. Ko masigumba judgment ase ekoina tawba matamda mimai yenglaga thabak tawba matamda lairaba ina khunbagi khetnaba se ekoina thamba matamda kari tawre evil is everywhere. Maduda phattaba haibase mafam kodingda adumaina laikhrabani haibase ekoi ningsinggadabani. Evil is found within the human being. Ko miyoibagi thamoy nung aduda miyoibagi nung aduda phattaba adu laire haibase masida takpani. Evil is within us. Ekoi gi nungda phattaba haibase laire haibase mayek sengna utpibani. Romans chapter 6 to 7 ase ekoina paba kanda maduda ekoina khangma ngamgani. Aduna actually now sing masi ekoi ngaktang pukning thada minaraga wakhan tausi. Singlup ki marakta masigi khetna base ekoi thamloi dabani. Lairaba oigera ina khunbo oigera ekoina amata oina uba ngamba haibasi masi asengba achumba thajaba mi sing gi wakhaloni. Masi ekoi gi mityeng oigadabani. Ekoi gi mit asi ekoi hakchang gi damakta mangalni haibani Matthew da. Adubu karigumba ekoi gi mit asi tangba matamda ekoi gi mit asi mot khrabadi ekoi na uba khudingmak asi motlakani. Evil phattabado oirakani. Ngasai gi haibugomna mi gi khetnabase ekoi urakani. Aduga tauroidaba isona yadaba isona pamdaba migi khenaba natraga misak mimai yengba haibasi
ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯌꯥꯝꯅ ꯆꯨꯝꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯁꯤꯒꯤ ꯗꯦꯟꯖꯔ ꯑꯁꯤꯗ ꯇꯥꯗꯅꯕ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞꯇ ꯃꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯑꯩꯈꯣꯏ ꯈꯦꯠꯅꯕ ꯊꯝꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯑꯆꯧꯕ ꯑꯄꯤꯛꯄ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯈꯦꯠꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯋꯔꯗꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯗ꯭ꯌꯨ ꯔꯦꯁꯄꯦꯛ ꯇꯧꯒꯗꯕ ꯋꯔship ꯇꯧꯒꯗꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯒ꯭ꯔꯦꯠ ꯑꯦꯇꯦꯟꯁꯟ ꯄꯤꯕꯗ ꯗꯤꯖꯔቭ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯑꯗꯨꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯛꯇꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯗꯤ ꯑꯩꯈꯣই ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯟꯒꯗꯕꯅꯤ ꯑꯗꯨꯅ ꯂꯥꯏꯔꯕꯗ ꯕꯣꯗꯤ ꯃꯇꯤꯛ ꯆꯥꯏ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕꯗꯨ ꯃꯇꯤꯛ ꯆꯥꯏ ꯏꯅꯥꯛ ꯈꯨꯟꯕꯗꯨ ꯍꯦꯟꯅ ꯒ꯭ꯔꯦꯠ ꯑꯦꯇꯦꯟꯁꯟ ꯄꯤꯒꯗꯕꯅꯤ ꯏꯅꯥꯛ ꯈꯨꯟꯕꯗꯨ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯋꯦ ꯍꯥꯏꯅ ꯈꯟꯕꯗꯨ ꯃꯗꯨ ꯑꯔꯥꯟꯕꯅꯤ ꯃꯔꯝꯗꯤ ꯖꯤꯁꯨꯕꯨ ꯑꯩꯈꯣꯏꯅ ꯀꯥꯎꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯗꯤ ꯖꯤꯁꯨ ꯈꯛꯇꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯃꯌꯥꯝꯅ ꯉꯁꯤ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯕ ꯑꯗꯨꯗꯤ we have to guard against the danger of being partial misak mimai yengba haibasigi danger masigi problem asida aikoi tadanaba aikoi isa isana ngakchagadabani haibani aduga loinana evil must be resisted strongly and rejected altogether phattaba haibasi aikoida laktanaba aikoigi nungda laitanabagi damakta yamna kanna masi aikoina ngakadabani masidagi ngakthoknaba aikoi hotnaba darkar oye loinana phattaba aranba haibasidi pura aikoidagi lapthokna thamgadabani masi aikoina sukya yaroidabani haibasi mayamda thamjaningba aduni aroibada the Lord's grace and wisdom must be found and applied Prabhu Jisu Christagi oiba thaujal amadi wisdom lausing asi aikoina phangnanaba kanna honasi madu aikoida leiba matamda thaujal amadi lausing asi Prabhu Jisu Christagi aikoi dagi lakpasi aikoida leiba matamda aikoina madu phangba matamda asigumba problem asing asi masidagi aikoi lapthokpa ngamgani ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞ ꯑꯗꯨ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯁꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯏꯁꯣꯔꯅ ꯄꯥꯡꯒꯜ ꯄꯤꯅꯕꯤꯕꯁꯨ ꯑꯣꯏꯁꯅꯨ ꯏꯁꯣꯔꯗ ꯉꯥꯛꯇꯪ ꯍꯥꯏꯖꯃꯤꯟꯅꯁꯤ ꯋꯥꯡꯊꯣꯏ ꯁꯦꯡꯊꯣꯏꯔꯕ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯊꯥꯒꯠꯂꯤ ꯅꯍꯥꯛꯀꯤ ꯋꯥꯍꯩꯅ ꯉꯁꯤ ꯑꯆꯨꯝꯕ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃꯨꯛ ꯄꯤꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯃꯤꯁꯛ ꯃꯤꯃꯥꯏ ꯌꯦꯡꯗꯨꯅ ꯊꯕꯛ ꯇꯧꯕ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯂꯩꯇꯅꯕ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯔꯤꯛ ꯆꯨꯝꯅ ꯅꯍꯥꯛꯀꯤ ꯋꯥꯍꯩꯗꯒꯤ ꯈꯪꯍꯟꯕꯤꯔꯦ ꯇꯥꯛꯄꯤꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯕꯛꯇ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕ ꯄꯥꯡꯒꯜ ꯄꯤꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯣꯏꯕ ꯊꯧꯖꯥꯜ ꯑꯃꯗꯤ ꯂꯧꯁꯤꯡ ꯑꯗꯨꯁꯨ ꯅꯍꯥꯛꯅ ꯄꯤꯅꯕꯤꯌꯨ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯊꯝꯂꯒ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯄ ꯉꯝꯅꯅꯕ ꯑꯃꯗꯤ ꯐꯠꯇꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯁꯨꯛꯌꯥ ꯌꯥꯗꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯄꯥꯡꯒꯜ ꯑꯗꯨꯁꯨ ꯄꯤꯅꯕꯤꯌꯨ ꯄꯥꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯩꯈꯣꯏꯗ ꯊꯝꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡꯅꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯂꯒ ꯑꯆꯥꯎ ꯑꯄꯤꯛ ꯑꯁꯣꯟꯕ ꯑꯀꯟꯕ ꯀꯔꯤꯃꯇ ꯈꯥꯏꯗꯅ partiality karisu laitana aikoi hingminawa ngamnanaba pangal lausing adu pinabiu aduga nahakna aikoi asigumba afaba achumba thamoi asi nahakna pinabiu paisor Bethany Diaspora Church ki nungsijarba ichilinau sing tongan aikoi laikhrabasu ngasi phawba nahaki wahai tahan biba nahakpu yam thagat chabani aikoi gi pukning hena nahakna thogat piduna
ꯑꯆꯨꯝꯕ ꯑꯐꯕ ꯂꯝꯕꯤ ꯅꯍꯥꯛꯅ ꯇꯥꯛꯄꯤꯌꯨ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯗ ꯆꯥꯎꯈꯠꯄ ꯑꯣꯏꯍꯟꯕꯤꯌꯨ ꯍꯛꯆꯥꯡ ꯊꯋꯥꯏ ꯑꯅꯤꯃꯛꯀꯤ ꯕꯣꯔ ꯅꯍꯥꯛꯅ ꯄꯤꯅꯕꯤꯌꯨ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛ ꯃꯇꯝ ꯆꯥꯅ ꯄꯤꯅꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯏꯁꯣꯔ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕꯗ ꯌꯥꯝꯅ ꯐꯖꯅ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯇꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯍꯟꯗꯣꯛꯄꯤꯕ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ ꯑꯥꯃꯦꯟ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯕꯨ ꯏꯁꯣꯔꯅ ꯍꯦꯟꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ